ani amaga su test tawbada COVID-19 positive oire. Churachandpur district tagi sahi kuntaruk suraba positive oiraba nupa asti Chennai dagi train da lakhibani. Mahak Churachandpur gi quarantine center da leirakibani amadi sample lauduna test tawbada positive oire khanglakibani. Atopa None district tagi chahi kunmathoi suraba nupa adusu test tawbada positive oire haina confirm tawkhibani. Ngasi Bir Tikendeji International Airport ta mahosagum domestic flight sing amuk service tawba hokrai. Ngasi ahan mo oina Indigo gi airlines thunglaki mamangda lengaki maikai full body thermal screening tawraga home quarantine tawgani hairamba adu ngasi home department gi akhanaba mifam ama phamlaba matung ghari amadi airport road ta laiba HRD academy amadi Little Flower High School da quarantine tawduna thamlagani hairi. Goa dagi Manipur tam na halakpa train Bihar gi station mafam kharada sakhang dabasingna nung thomjinba amadi thang yauna landarakre. Manipur machakya tongduna Goa gi MOA train station dagi Bhopal gi Hobibganj station da khamduna Zaribam station tam na halakpa train number 01650 asida Bihar gi Begusuras gi Baruni train station junction da hairiba mafam adudagi sakhangdaba miyoi kayana ngarang nungdang landarakibani hairi. Thoubal district ki Thoubal college quarantine center da Thoubal kendra gi MLA amadi hanigi CM o ibobina yengsinbaga loinena uchara kaya thanaba piramkhre. Zaribam district asiga sahi kunchani thoi suraba Dolakhal gi nupa ama COVID-19 positive oire haina lauthorakpadagi Zaribam district ki deputy commissioner W Malem nganba chenglaina pandemic COVID-19 dagi ngakthoknaba checksin tharang lokhatpa oina thokiba order amana mioi asna lairamba Zaribam Higher Secondary School Community Quarantine Center asi sealing tawbaga loinana changba amadi thokpa yahanaba containment area oina lauthokre.